ꯄꯟꯗꯣ 7 ꯄꯗ 1 50 ꯐꯥꯎꯕ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ, ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯤ ꯈꯔꯗꯤ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯏꯉꯝ ꯉꯝꯕ ꯄꯥꯡꯒꯜꯒ ꯂꯣꯏꯅꯅ ꯂꯥꯛꯄ ꯎꯗ꯭ꯔꯤ ꯐꯥꯎꯕ ꯁꯤꯕꯒꯤ ꯃꯍꯥꯎ ꯇꯪꯂꯣꯏ꯫ ꯖꯤꯁꯨꯒꯤ ꯁꯑꯣꯡ ꯍꯣꯡꯕ꯫ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯨꯡꯗ ꯖꯤꯁꯨꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯄꯤꯇꯔ, ꯌꯥꯀꯣꯕ ꯑꯃꯁꯨꯡ ꯌꯣꯍꯥꯟ ꯃꯈꯣꯏꯗꯃꯛ ꯇꯣꯉꯥꯟꯅ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯄꯨꯈꯠꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯁꯑꯣꯡ ꯍꯣꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜ ꯎꯟꯒꯨꯝꯅ ꯌꯥꯝꯅ ꯉꯧꯅ ꯏꯔꯪ ꯂꯪꯂꯝꯃꯤ꯫ ꯇꯥꯏꯕꯪꯄꯥꯟꯗ ꯐꯤ ꯁꯨꯕ ꯃꯤ ꯑꯃꯠꯇꯅ ꯃꯁꯤꯒꯨꯝꯅ ꯉꯧꯍꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯏꯂꯥꯏꯖꯥ ꯑꯃꯁꯨꯡ ꯃꯧꯁꯤ ꯃꯈꯣꯏꯗ ꯎꯍꯜꯂꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯖꯤꯁꯨꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯤꯇꯔꯅ ꯖꯤꯁꯨꯗ ꯍꯥꯏꯈꯤ, ꯔꯕꯤ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯐꯩ꯫ ꯑꯩꯈꯣꯏꯅ ꯐꯤꯁꯪ 3 ꯁꯥꯁꯤ, ꯅꯍꯥꯛꯀꯤ ꯑꯃ, ꯃꯧꯁꯤꯒꯤ ꯑꯃ ꯑꯃꯁꯨꯡ ꯏꯂꯥꯏꯖꯥꯒꯤ ꯑꯃ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯤꯕ ꯃꯔꯝꯅ ꯄꯤꯇꯔꯅ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯂꯩꯆꯤꯜ ꯊꯥꯡꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯈꯟꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯂꯩꯆꯤꯜ ꯃꯔꯛꯇꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥꯅꯤ, ꯃꯍꯥꯛꯅ ꯍꯥꯏꯕ ꯇꯥꯎ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯑꯀꯣꯏꯕꯗ ꯌꯦꯡꯕꯗ ꯖꯤꯁꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯀꯅꯥ ꯑꯃꯠꯇ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯤꯡꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯌꯥꯊꯪ ꯄꯤꯈꯤ, ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯤꯈ꯭ꯔꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯤꯡꯒꯠꯇ꯭ꯔꯤ ꯐꯥꯎꯕ ꯅꯈꯣꯏꯅ ꯎꯈꯤꯕ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯒꯅꯨ꯫ ꯃꯈꯣꯏꯅ ꯀꯅꯥ ꯑꯃꯠꯇꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯑꯃꯒ ꯍꯪꯅꯔꯛꯏ, ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯤꯡꯒꯠꯄ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯃꯈꯣꯏꯅ ꯖꯤꯁꯨꯗ ꯍꯪꯂꯛꯏ, ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡꯅ ꯏꯂꯥꯏꯖꯥꯅ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯈꯨꯝꯈꯤ, ꯇꯁꯦꯡꯅꯃꯛ ꯏꯂꯥꯏꯖꯥꯅ ꯍꯥꯟꯅ ꯂꯥꯛꯂꯒ ꯄꯣꯠ ꯄꯨꯝꯅꯃꯛ ꯍꯟꯖꯤꯟꯕꯤꯒꯅꯤ, ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯋꯥꯕ ꯌꯥꯝꯅ ꯈꯥꯡꯒꯅꯤ, ꯑꯃꯁꯨꯡ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯎꯁꯤꯠ ꯊꯑꯣꯏꯕꯤꯔꯣꯏ ꯍꯥꯏꯅ ꯁꯥꯁ꯭ꯇꯔꯗ ꯀꯔꯝꯅ ꯏꯔꯤꯕꯒꯦ? ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯇꯁꯦꯡꯅꯃꯛ ꯏꯂꯥꯏꯖꯥ ꯂꯥꯛꯈ꯭ꯔꯦ, ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯏꯗꯨꯅ ꯂꯩꯈꯤꯕꯒꯨꯝꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯑꯗꯨ ꯃꯉꯣꯟꯗ ꯇꯧꯈꯤ꯫ ꯚꯨꯠ ꯆꯪꯕ ꯅꯤꯄꯥꯃꯆꯥ ꯑꯃꯕꯨ ꯐꯍꯟꯕ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯦꯕꯣꯛꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯃꯤꯌꯥꯝ ꯑꯃꯅ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯑꯃꯁꯨꯡ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡꯅ ꯃꯈꯣꯏꯒ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯨꯗꯛꯇ ꯖꯤꯁꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤꯗꯨꯅ ꯃꯉꯣꯟꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡꯗ ꯍꯪꯂꯝꯃꯤ, ꯅꯈꯣꯏꯅ ꯃꯈꯣꯏꯒ ꯀꯔꯤ ꯋꯥꯍꯪ ꯇꯧꯔꯤꯕꯅꯣ? ꯑꯗꯨꯗ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯈꯨꯝꯈꯤ, ꯒꯨꯔꯨ, ꯂꯣꯟ ꯊꯣꯛꯍꯟꯗꯕ ꯊꯋꯥꯏ ꯆꯪꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯅꯉꯣꯟꯗ ꯄꯨꯖꯔꯛꯂꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯏꯟꯊꯨꯏ, ꯃꯍꯥꯛꯀꯤ ꯃꯌꯥꯗ ꯀꯣꯡꯒꯣꯜ ꯀꯥꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯆꯞ ꯇꯤꯡꯏ꯫ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗ ꯊꯋꯥꯏ ꯑꯗꯨ ꯇꯥꯟꯊꯣꯛꯅꯕ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯥꯟꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯈꯨꯝꯈꯤ, ꯍꯦ ꯊꯥꯖꯗꯕ ꯃꯤꯔꯣꯜ, ꯑꯩꯅ ꯅꯈꯣꯏꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯈꯤꯒꯗꯒꯦ? ꯑꯩꯅ ꯅꯈꯣꯏꯒ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯈꯤꯒꯗꯒꯦ? ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ꯫ ꯃꯈꯣꯏꯅ ꯅꯤꯄꯥꯃꯆꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯨꯅ ꯖꯤꯁꯨꯕꯨ ꯎꯕꯗ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯄꯥꯃꯆꯥ ꯑꯗꯨꯕꯨ ꯅꯩꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯅꯤꯄꯥꯃꯆꯥ ꯑꯗꯨ ꯂꯩꯕꯥꯛꯇ ꯇꯥꯗꯨꯅ ꯃꯌꯥ ꯀꯣꯡꯒꯣꯜ ꯀꯥꯗꯨꯅ ꯊꯣꯔꯣ ꯑꯣꯜꯂꯝꯃꯤ꯫ ꯖꯤꯁꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯍꯪꯂꯝꯃꯤ, ꯃꯍꯥꯛ ꯃꯇꯧ ꯑꯁꯨꯝꯅ ꯀꯌꯥ ꯀꯨꯏꯅ ꯂꯩꯔꯛꯂꯕꯒꯦ? ꯃꯄꯥ ꯑꯗꯨꯅ ꯈꯨꯝꯂꯝꯃꯤ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯧꯔꯛꯂꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯩꯗ ꯑꯃꯁꯨꯡ ꯏꯁꯤꯡꯗ ꯍꯣꯟꯊꯔꯝꯃꯤ, ꯑꯗꯨꯅ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯤꯕ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯄꯥꯡꯕꯤꯌꯨ꯫ ꯑꯗꯨꯗ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯈꯨꯝꯈꯤ, ꯅꯍꯥꯛꯅ ꯊꯥꯖꯕ ꯉꯝꯂꯕꯗꯤ ꯊꯥꯖꯕ ꯅꯉꯣꯟꯗ ꯄꯨꯝꯅꯃꯛ ꯑꯣꯏꯊꯣꯛꯄ ꯉꯥꯛꯇꯅꯤ꯫
ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯅ ꯈꯨꯗꯛꯇ ꯂꯥꯎꯗꯨꯅ ꯃꯄꯤ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯩꯅ ꯊꯥꯖꯩ, ꯑꯩꯒꯤ ꯊꯥꯖꯕ ꯋꯥꯠꯄ ꯑꯗꯨꯕꯨ ꯄꯥꯡꯕꯤꯌꯨ"꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯄꯨꯟꯅ ꯆꯦꯜꯂꯛꯄ ꯖꯤꯁꯨꯅ ꯎꯕꯗ ꯃꯍꯥꯛꯅ ꯁꯦꯡꯗꯕ ꯊꯋꯥꯏ ꯑꯗꯨꯗ ꯆꯩꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯅꯥ ꯄꯪꯕ ꯑꯃꯁꯨꯡ ꯂꯣꯟ ꯊꯣꯛꯇꯕ ꯊꯋꯥꯏ, ꯃꯉꯣꯟꯗꯒꯤ ꯊꯣꯛꯂꯛꯅꯕ ꯑꯃꯁꯨꯡ ꯑꯃꯨꯛ ꯍꯟꯅ ꯃꯉꯣꯟꯗ ꯆꯪꯗꯅꯕ ꯑꯩꯅ ꯅꯉꯣꯟꯗ ꯌꯥꯊꯪ ꯄꯤꯔꯤ"꯫ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯎꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯟꯅ ꯅꯩꯍꯠꯂꯝꯂꯒ ꯃꯉꯣꯟꯗꯒꯤ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯁꯤꯔꯕꯒꯨꯝꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤ ꯑꯌꯥꯝꯕꯅ ꯍꯥꯏꯈꯤ, "ꯃꯍꯥꯛ ꯁꯤꯔꯦ"꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯕꯤꯔꯒ ꯃꯍꯥꯛꯄꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯦꯞꯈꯠꯈꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯂꯕ ꯃꯇꯨꯡꯗ ꯁꯦꯕꯣꯛꯁꯤꯡꯅ ꯃꯉꯣꯟꯗ ꯂꯣꯟꯅ ꯍꯪꯈꯤ, "ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯈꯨꯝꯈꯤ, "ꯃꯁꯤ ꯍꯥꯏꯖꯕ ꯑꯃꯁꯨꯡ ꯆꯔꯥ ꯍꯦꯟꯕ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯅ ꯇꯧꯕ ꯉꯝꯗꯦ"꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯒꯥꯂꯤꯜꯒꯤ ꯂꯝ ꯐꯥꯎꯗꯨꯅ ꯆꯠꯈꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯁꯤꯕꯨ ꯈꯪꯕ ꯃꯍꯥꯛꯅ ꯄꯥꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯕꯨ ꯇꯝꯕꯤꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, "ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯁꯤ ꯃꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯄꯤꯊꯣꯛꯀꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯍꯤꯡꯒꯠꯀꯅꯤ"꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯝꯗꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯍꯪꯕ ꯀꯤꯔꯝꯃꯤ꯫ ꯁꯔꯒ ꯂꯩꯕꯥꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯀꯐꯔꯅꯥꯎꯝꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯃꯗ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯪꯈꯤ, "ꯂꯝꯕꯤꯗ ꯅꯈꯣꯏ ꯃꯁꯦꯟ ꯌꯦꯠꯅꯈꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ?" ꯃꯗꯨꯗ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕꯒꯦ ꯍꯥꯏꯅ ꯃꯈꯣꯏ ꯃꯁꯦꯟ ꯂꯝꯕꯤꯗ ꯌꯦꯠꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯤꯁꯨꯅ ꯐꯝꯊꯔꯒ ꯁꯦꯕꯣꯛ 12ꯕꯨ ꯀꯧꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏ, "ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯃꯀꯣꯛ ꯑꯣꯏꯅꯤꯡꯂꯕꯗꯤ ꯃꯍꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯤꯛꯄ ꯃꯤ ꯑꯣꯏꯒꯗꯕꯅꯤ, ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯒꯗꯕꯅꯤ"꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯃ ꯂꯦꯞꯈꯠꯍꯜꯂꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, "ꯀꯅꯥꯒꯨꯝꯕꯅ ꯑꯁꯤꯒꯨꯝꯕ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯕꯨ ꯑꯩꯒꯤ ꯃꯤꯡꯗ ꯂꯧꯁꯤꯜꯂꯕꯗꯤ ꯃꯍꯥꯛ ꯑꯩꯕꯨ ꯂꯧꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯕ ꯃꯤ ꯑꯗꯨꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯕꯨ ꯊꯥꯔꯛꯄ ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯕꯅꯤ"꯫ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯇꯕ ꯃꯤ꯫ ꯑꯗꯨꯗꯒꯤ ꯌꯣꯍꯥꯟꯅ ꯖꯤꯁꯨꯗ ꯈꯨꯝꯈꯤ, "ꯔꯕꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯍꯥꯛꯀꯤ ꯃꯤꯡꯗ ꯚꯨꯠꯁꯤꯡ ꯇꯥꯟꯊꯣꯛꯄ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯗꯕ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯈꯥꯝꯈꯤ"꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯍꯥꯏꯈꯤ, "ꯃꯍꯥꯛꯄꯨ ꯈꯥꯝꯒꯅꯨ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯃꯤꯡꯗ ꯃꯇꯤꯛ ꯂꯩꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯔꯝꯗ ꯇꯔꯥꯝ-ꯇꯔꯥꯝꯅ ꯐꯠꯇꯕ ꯍꯥꯏꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯇꯕ ꯃꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤꯅꯤ꯫ ꯅꯈꯣꯏ ꯈ꯭ꯔꯤꯁꯇꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯑꯃꯅ ꯑꯩꯒꯤ ꯃꯤꯡꯗ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃ ꯄꯤꯔꯕꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕꯅꯤ, ꯃꯍꯥꯛꯀꯤ ꯃꯅꯥ ꯈꯛ ꯃꯥꯡꯂꯣꯏ꯫ ꯃꯤꯕꯨ ꯈꯨꯗꯤ ꯊꯤꯍꯟꯕ꯫ ꯃꯤ ꯑꯃꯅ ꯑꯩꯕꯨ ꯊꯥꯖꯕ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯕꯨ ꯈꯨꯗꯤ ꯊꯤꯍꯜꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯆꯛꯔꯤ ꯅꯨꯡ ꯑꯃ ꯌꯥꯟꯁꯤꯜꯂꯒ ꯁꯃꯨꯗ꯭ꯔꯗ ꯊꯥꯗꯕꯅ ꯃꯍꯥꯛꯀꯤꯗꯃꯛ ꯍꯦꯟꯅ ꯐꯩ꯫ ꯅꯍꯥꯛꯀꯤ ꯈꯨꯠꯅ ꯅꯍꯥꯛꯄꯨ ꯈꯨꯗꯤ ꯊꯤꯍꯜꯂꯕꯗꯤ ꯃꯗꯨ ꯀꯛꯊꯠꯈꯣ꯫ ꯈꯨꯠ ꯑꯅꯤ ꯄꯥꯟꯅ ꯅꯣꯔꯣꯛꯇ ꯃꯨꯠꯄ ꯅꯥꯏꯗꯕ ꯃꯩꯗ ꯆꯪꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯈꯨꯠꯅꯥꯝꯇ ꯄꯥꯟꯅ ꯍꯤꯡꯕꯗ ꯆꯪꯕꯅ ꯅꯍꯥꯛꯀꯤꯗꯃꯛ ꯍꯦꯟꯅ ꯐꯩ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯜ ꯁꯤꯗꯦ, ꯃꯩꯁꯨ ꯃꯨꯠꯄ ꯅꯥꯏꯗꯦ꯫ ꯅꯍꯥꯛꯀꯤ ꯈꯣꯡꯅ ꯅꯍꯥꯛꯄꯨ ꯈꯨꯗꯤ ꯊꯤꯍꯜꯂꯕꯗꯤ ꯃꯗꯨ ꯀꯛꯊꯠꯈꯣ꯫ ꯅꯈꯣꯡ ꯑꯅꯤ ꯄꯥꯟꯅ ꯅꯣꯔꯣꯛꯇ ꯃꯨꯠꯄ ꯅꯥꯏꯗꯕ ꯃꯩꯗ ꯂꯪꯁꯤꯟꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯈꯣꯡ ꯇꯦꯛꯅ ꯍꯤꯡꯕꯗ ꯆꯪꯕꯅ ꯅꯍꯥꯛꯀꯤꯗꯃꯛ ꯍꯦꯟꯅ ꯐꯩ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯜ ꯁꯤꯗꯦ, ꯃꯩꯁꯨ ꯃꯨꯠꯄ ꯅꯥꯏꯗꯦ꯫ ꯅꯍꯥꯛꯀꯤ ꯃꯤꯠꯅ ꯅꯍꯥꯛꯄꯨ ꯈꯨꯗꯤ ꯊꯤꯍꯜꯂꯕꯗꯤ ꯃꯗꯨ ꯀꯣꯠꯊꯣꯛꯈꯣ꯫
ꯃꯤꯠ ꯑꯅꯤ ꯄꯥꯟꯅ ꯅꯣꯔꯣꯛꯀꯤ ꯃꯩꯗ ꯂꯪꯁꯤꯟꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯤꯠ ꯅꯥꯝꯇꯪ ꯄꯥꯟꯅ ꯏꯁꯣꯔꯒꯤ ꯂꯩꯕꯥꯛꯇ ꯆꯪꯕꯅ ꯍꯦꯟꯅ ꯐꯩ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯜꯁꯤꯗꯤ ꯃꯩꯁꯨ ꯃꯨꯠꯄ ꯅꯥꯏꯗꯦ꯫ ꯃꯔꯝꯗꯤ ꯃꯤ ꯈꯨꯗꯤꯡꯕꯨ ꯃꯩꯅ ꯊꯨꯝ ꯊꯥꯛꯄꯒꯨꯝꯅ ꯊꯥꯛꯀꯅꯤ, ꯑꯗꯨꯒ ꯏꯔꯥꯠꯄ ꯈꯨꯗꯤꯡꯅ ꯊꯨꯝ ꯊꯥꯛꯀꯅꯤ꯫ ꯊꯨꯝꯗꯤ ꯐꯩ, ꯑꯗꯨꯕꯨ ꯊꯨꯝ ꯑꯗꯨꯒꯤ ꯃꯍꯥꯎ ꯃꯥꯡꯈ꯭ꯔꯕꯗꯤ ꯅꯈꯣꯏꯅ ꯃꯗꯨ ꯀꯔꯝꯅ ꯃꯍꯥꯎ ꯂꯩꯍꯟꯒꯗꯒꯦ? ꯅꯈꯣꯏ ꯅꯁꯦꯟꯒꯤ ꯃꯔꯛꯇ ꯊꯨꯝ ꯂꯩꯍꯜꯂꯨ, ꯅꯈꯣꯏ ꯑꯃꯒ ꯑꯃꯒ ꯏꯪꯊꯅ ꯂꯩꯃꯤꯟꯅꯧ꯫ ꯃꯥꯛ ꯄꯟꯗꯨꯞ 10, ꯄꯗ 1-52 ꯐꯥꯎꯕ꯫ ꯈꯥꯏꯅꯕꯒꯤ ꯃꯔꯝꯗ ꯇꯝꯕꯤꯕ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯖꯣꯔꯗꯥꯟ ꯇꯨꯔꯦꯜꯒꯤ ꯑꯋꯥꯡꯕ ꯖꯨꯗꯤꯌꯥꯒꯤ ꯂꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯄꯨꯜꯂꯞ ꯄꯨꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯧꯁꯥꯒꯨꯝꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯇꯝꯕꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯐꯔꯤꯁꯤꯁꯤꯡꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯆꯥꯡ ꯌꯦꯡꯗꯨꯅ ꯃꯉꯣꯟꯗ ꯍꯪꯈꯤ, ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯥꯏꯅꯕ ꯋꯥꯌꯦꯜ ꯀꯥꯏꯕ꯭ꯔꯥ? ꯃꯗꯨꯗ ꯌꯤꯁꯨꯅ ꯃꯈꯣꯏꯗ ꯈꯨꯝꯈꯤ, ꯃꯧꯁꯤꯅ ꯅꯈꯣꯏꯗ ꯀꯔꯤ ꯌꯥꯊꯪ ꯄꯤꯈꯤꯕꯒꯦ? ꯃꯈꯣꯏꯅ ꯍꯥꯏꯈꯤ, ꯃꯤ ꯑꯃꯅ ꯈꯥꯏꯅꯁꯤ ꯏꯔꯒ ꯃꯍꯥꯛꯄꯨ ꯈꯥꯏꯅꯕ ꯃꯧꯁꯤꯅ ꯌꯥꯔꯝꯃꯤ꯫ ꯌꯤꯁꯨꯅ ꯃꯈꯣꯏꯗ ꯈꯨꯝꯈꯤ, ꯅꯈꯣꯏꯒꯤ ꯊꯝꯃꯣꯏ ꯀꯟꯕꯒꯤ ꯃꯔꯝꯅ ꯃꯧꯁꯤꯅ ꯅꯈꯣꯏꯗ ꯌꯥꯊꯪ ꯑꯁꯤ ꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯠꯁꯦꯝꯒꯤ ꯑꯍꯧꯕꯗꯒꯤ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯣꯏꯅ ꯁꯦꯝꯕꯤꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥ-ꯃꯄꯥ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯅꯞꯆꯤꯟꯒꯅꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯗ꯭ꯔꯦ, ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯅ ꯇꯥꯏꯅꯈ꯭ꯔꯕ ꯑꯗꯨ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯥꯏꯗꯣꯛꯆꯁꯅꯨ꯫ ꯌꯨꯝ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯉꯣꯟꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯀꯅꯥꯒꯨꯝꯕꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯈꯥꯏꯅꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯕꯨ ꯂꯧꯔꯕꯗꯤ ꯃꯍꯥꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯏꯅꯔꯒ ꯑꯇꯣꯞꯄ ꯅꯤꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯕꯗꯤ ꯅꯨꯄꯤ ꯑꯗꯨ ꯅꯤꯄꯥ ꯂꯥꯟꯅꯕꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯃꯁꯨꯡ ꯌꯤꯁꯨ꯫ ꯃꯤꯁꯤꯡꯅ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯕꯨ ꯃꯍꯥꯛꯅ ꯁꯣꯛꯄꯤꯅꯕ ꯃꯉꯣꯟꯗ ꯄꯨꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅ ꯑꯉꯥꯡꯁꯤꯡ ꯄꯨꯔꯛꯄꯁꯤꯡ ꯑꯗꯨꯕꯨ ꯆꯩꯔꯝꯃꯤ꯫ ꯌꯤꯁꯨꯅ ꯃꯗꯨ ꯎꯕꯗ ꯀꯟꯅ ꯁꯥꯎꯔꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯑꯉꯥꯡꯁꯤꯡꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯍꯜꯂꯨ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯈꯥꯝꯒꯅꯨ, ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇꯤ ꯑꯁꯤꯒꯨꯝꯕꯁꯤꯡꯒꯤꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯤ, ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯒꯨꯝ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯂꯧꯁꯤꯟꯗꯕ ꯀꯅꯥꯒꯨꯝꯕ ꯑꯗꯨ ꯃꯗꯨꯗ ꯆꯪꯂꯣꯏ꯫ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯄꯥꯝꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯈꯨꯠ ꯊꯝꯕꯤꯔꯒ ꯃꯈꯣꯏꯕꯨ ꯕꯣꯔ ꯄꯤꯕꯤꯈꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯍꯥ꯫ ꯌꯤꯁꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯈꯨꯔꯨ-ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯃꯉꯣꯟꯗ ꯍꯪꯖꯈꯤ, ꯑꯐꯕ ꯒꯨꯔꯨ, ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯐꯪꯅꯕ ꯑꯩꯅ ꯀꯔꯤ ꯇꯧꯒꯗꯒꯦ? ꯃꯗꯨꯗ ꯌꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯑꯐꯕ ꯀꯧꯕꯒꯦ? ꯏꯁꯣꯔ ꯅꯠꯇꯅ ꯑꯐꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯍꯥꯛꯅ ꯌꯥꯊꯪꯁꯤꯡ ꯑꯁꯤ ꯈꯪꯏ, ꯃꯤꯇꯨ ꯃꯤꯋꯥ ꯂꯥꯟꯅꯒꯅꯨ, ꯃꯤ ꯍꯥꯠꯀꯅꯨ, ꯍꯨꯔꯥꯟꯒꯅꯨ, ꯑꯔꯥꯟꯕ ꯁꯥꯈꯤ ꯄꯤꯒꯅꯨ, ꯃꯤꯅꯝꯒꯅꯨ ꯑꯃꯁꯨꯡ ꯃꯃꯥ-ꯃꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧ꯫ ꯅꯤꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯪꯈꯤ, ꯒꯨꯔꯨ, ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯉꯥꯛꯆꯔꯛꯏ꯫ ꯌꯤꯁꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯑꯃ ꯋꯥꯠꯂꯤ꯫ ꯆꯠꯇꯨꯅ ꯅꯍꯥꯛꯀꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯌꯣꯟꯊꯣꯛꯎ, ꯑꯗꯨꯒ ꯁꯦꯜ ꯑꯗꯨ ꯂꯥꯏꯔꯕꯁꯤꯡꯗ ꯄꯤꯊꯣꯛꯎ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯔꯒꯗ ꯅꯍꯥꯛꯀꯤꯗꯃꯛ ꯂꯟ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯂꯥꯛꯎ, ꯀ꯭ꯔꯣꯁ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯨ꯫ ꯃꯍꯥꯛꯅ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡ ꯋꯥꯅ ꯆꯠꯊꯣꯛꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯔꯟ-ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯌꯤꯁꯨꯅ ꯀꯣꯏꯅ ꯌꯦꯡꯂꯒ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗ ꯍꯥꯏꯈꯤ,
ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯪꯕ ꯀꯌꯥꯗ ꯂꯨꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯋꯥꯁꯤꯡ ꯑꯁꯤꯗ ꯁꯦꯕꯣꯛꯁꯤꯡꯅ ꯉꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯤꯁꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯑꯉꯥꯡꯁꯥ, ꯂꯟ-ꯊꯨꯝꯗ ꯊꯥꯖꯕ ꯃꯈꯣꯏ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯆꯪꯕ ꯀꯌꯥꯗ ꯂꯨꯈ꯭ꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯃꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯪꯕꯗꯒꯤ ꯎꯠ ꯑꯃꯅ ꯌꯦꯇꯨꯝ ꯃꯅꯥꯗ ꯂꯤꯠꯄꯅ ꯍꯦꯟꯅ ꯂꯥꯏ꯫ ꯃꯁꯤꯅ ꯃꯈꯣꯏꯕꯨ ꯍꯦꯟꯅ ꯏꯉꯛ ꯉꯛꯍꯜꯂꯗꯨꯅ ꯑꯃꯒ ꯑꯃꯒ ꯍꯥꯏꯅꯔꯛꯈꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅ ꯀꯟꯕꯤꯕ ꯐꯪꯒꯗꯒꯦ? ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ, ꯃꯤꯑꯣꯏꯕꯗꯗꯤ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ, ꯑꯗꯨꯕꯨ ꯏꯁꯣꯔꯗꯗꯤ ꯄꯨꯝꯅꯃꯛ ꯑꯣꯏꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯄꯤꯇꯔꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯍꯧꯈꯤ, ꯌꯦꯡꯕꯤꯌꯨ, ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯅꯍꯥꯛꯀꯤ ꯇꯨꯡ ꯏꯟꯖꯔꯦ꯫ ꯃꯗꯨꯗ ꯖꯤꯁꯨꯅ ꯈꯨꯝꯈꯤ, ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯑꯃꯁꯨꯡ ꯑꯐꯕ ꯋꯥꯄꯥꯎꯒꯤ ꯃꯔꯝꯒꯤꯗꯃꯛ ꯃꯌꯨꯝ ꯃꯀꯩ ꯅꯠꯇ꯭ꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯅꯠꯇ꯭ꯔꯒ ꯃꯆꯦ ꯃꯆꯟ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯃꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒ ꯂꯧꯁꯤꯡ ꯀꯅꯥꯒꯨꯝꯕꯅ ꯊꯥꯗꯣꯛꯂꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯪꯒꯅꯤ, ꯑꯗꯨꯒ ꯑꯣꯠ-ꯅꯩꯕ ꯐꯪꯕꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯃꯀꯩ, ꯃꯆꯤꯟ ꯃꯅꯥꯎ, ꯃꯆꯟ ꯃꯆꯦ ꯃꯃꯥ, ꯑꯉꯥꯡꯁꯤꯡ ꯑꯃꯁꯨꯡ ꯂꯧꯁꯤꯡ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯂꯥꯛꯀꯗꯕ ꯌꯨꯒꯇ ꯃꯍꯥꯛ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯐꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯀꯌꯥꯅ ꯑꯀꯣꯟꯕ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯑꯀꯣꯟꯕꯅ ꯑꯍꯥꯟꯕ ꯑꯣꯏꯒꯅꯤ꯫ ꯖꯤꯁꯨꯅ ꯁꯤꯕꯒꯤ ꯃꯔꯝꯗ ꯈꯪꯍꯟꯕ꯫ ꯑꯗꯨꯒ ꯃꯈꯣꯏ ꯖꯦꯔꯨꯁꯥꯂꯦꯝ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯈꯣꯏꯒꯤ ꯃꯥꯡ ꯊꯥꯅ ꯆꯠꯈꯤ꯫ ꯃꯁꯤꯅ ꯃꯈꯣꯏꯕꯨ ꯉꯛꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯨꯡ ꯏꯟꯕ ꯃꯇꯝꯗ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯖꯤꯁꯨꯅ ꯁꯦꯕꯣꯛ 12 ꯑꯗꯨꯕꯨ ꯇꯣꯉꯥꯟꯅ ꯄꯨꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯊꯣꯛꯀꯗꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤ, ꯌꯦꯡꯉꯨ, ꯑꯩꯈꯣꯏ ꯖꯦꯔꯨꯁꯥꯂꯦꯝ ꯇꯥꯟꯅ ꯆꯠꯈꯠꯁꯤ, ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯑꯊꯣꯏꯕ ꯄꯨꯔꯣꯍꯤꯠꯁꯤꯡꯅ ꯑꯃꯁꯨꯡ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡꯅ ꯄꯤꯊꯣꯛꯀꯅꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯁꯤꯕꯒꯤ ꯃꯔꯥꯜ ꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯗ ꯄꯤꯊꯣꯛꯀꯅꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯅꯣꯛꯅꯒꯅꯤ ꯑꯃꯁꯨꯡ ꯐꯨꯒꯅꯤ, ꯃꯍꯥꯛꯄꯨ ꯇꯤꯟ ꯁꯤꯠꯆꯤꯟꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ, ꯑꯗꯨꯒ 7ꯅꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯀꯅꯤ꯫ ꯌꯥꯀꯣꯕ ꯑꯃꯁꯨꯡ ꯌꯣꯍꯥꯟꯒꯤ ꯄꯥꯝꯖꯕ꯫ ꯑꯗꯨꯗꯒꯤ ꯖꯦꯕꯦꯗꯤꯒꯤ ꯃꯆꯥꯅꯤꯄꯥ ꯌꯥꯀꯣꯕ ꯑꯃꯁꯨꯡ ꯌꯣꯍꯥꯟ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯒꯨꯔꯨ, ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯍꯪꯖꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯧꯕꯤꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯅꯈꯣꯏꯒꯤꯗꯃꯛ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯄꯥꯝꯕꯒꯦ? ꯃꯈꯣꯏꯅ ꯈꯨꯝꯈꯤ, ꯅꯍꯥꯛꯀꯤ ꯅꯇꯤꯛ-ꯅꯉꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯑꯃ ꯅꯍꯥꯛꯀꯤ ꯌꯦꯠꯇ, ꯑꯃꯅ ꯅꯍꯥꯛꯀꯤ ꯑꯣꯏꯗ ꯐꯝꯍꯟꯕꯤꯌꯨ꯫ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯅꯈꯣꯏꯅ ꯍꯪꯂꯤꯕ ꯑꯗꯨ ꯅꯈꯣꯏꯅ ꯈꯪꯗꯦ꯫ ꯑꯩꯅ ꯊꯛꯄ ꯇꯦꯡꯀꯣꯠ ꯑꯗꯨ ꯅꯈꯣꯏꯅ ꯊꯛꯄ ꯉꯝꯒꯗ꯭ꯔꯥ? ꯑꯩꯕꯨ ꯕꯥꯞꯇꯥꯏꯖ ꯇꯧꯕꯤꯕ ꯑꯗꯨꯗ ꯅꯈꯣꯏ ꯕꯥꯞꯇꯥꯏꯖ ꯂꯧꯕ ꯉꯝꯒꯗ꯭ꯔꯥ? ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯑꯩꯈꯣꯏ ꯉꯝꯒꯅꯤ꯫ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯊꯛꯄ ꯇꯦꯡꯀꯣꯠ ꯑꯗꯨꯗꯒꯤ ꯅꯈꯣꯏꯅ ꯊꯛꯀꯅꯤ, ꯑꯗꯨꯒ ꯑꯩꯕꯨ ꯕꯥꯞꯇꯥꯏꯖ ꯇꯧꯕꯤꯕ ꯑꯗꯨꯗ ꯅꯈꯣꯏ ꯕꯥꯞꯇꯥꯏꯖ ꯇꯧꯕꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯦꯠ ꯑꯃꯁꯨꯡ ꯑꯣꯏꯗ ꯐꯝꯕ ꯑꯗꯨꯗꯤ ꯑꯩꯅ ꯄꯤꯒꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯐꯝꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯕ ꯃꯈꯣꯏ ꯑꯗꯨꯗ ꯄꯤꯒꯅꯤ꯫ ꯑꯇꯣꯞꯄ ꯁꯦꯕꯣꯛ 10 ꯑꯗꯨꯅ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯌꯥꯀꯣꯕ ꯑꯃꯁꯨꯡ ꯌꯣꯍꯥꯟꯒꯤ ꯃꯊꯛꯇ ꯀꯟꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯃꯈꯣꯏꯕꯨ ꯀꯧꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯑꯇꯣꯞꯄ ꯖꯥꯇꯁꯤꯡꯒꯤ ꯃꯔꯛꯇ ꯃꯈꯣꯏꯅ ꯂꯩꯉꯥꯛꯄꯁꯤꯡꯅꯤ ꯍꯥꯏꯅ ꯈꯟꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯅꯝꯊꯗꯨꯅ ꯄꯥꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯆꯧ-ꯑꯁꯥꯡꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯏ꯫ ꯅꯈꯣꯏꯒꯤ ꯅꯔꯛꯇꯗꯤ ꯑꯗꯨꯝ ꯑꯣꯏꯔꯣꯏ꯫ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯆꯥꯎꯅꯤꯡꯕ ꯃꯍꯥꯛ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯅꯅꯥꯏ ꯑꯣꯏꯒꯗꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯑꯣꯏꯅꯤꯡꯕ ꯃꯍꯥꯛ ꯑꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨ
ꯐꯥꯎꯕ ꯃꯁꯥꯕꯨ ꯊꯧꯒꯜ ꯇꯧꯍꯟꯅꯕ ꯂꯥꯛꯄ ꯅꯠꯇꯦ, ꯑꯗꯨꯕꯨ ꯊꯧꯒꯜ ꯇꯧꯅꯕ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯊꯥꯗꯣꯛꯃꯛ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯊꯥꯕ ꯂꯥꯛꯄꯅꯤ꯫ ꯃꯤꯠꯇꯥꯡꯕ ꯕꯥꯔꯇꯤꯃꯦꯌꯨꯕꯨ ꯐꯍꯟꯕ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯖꯦꯔꯤꯀꯣꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯦꯔꯤꯀꯣꯗꯒꯤ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡ ꯑꯃꯁꯨꯡ ꯑꯆꯧꯕ ꯃꯤꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯄꯗ ꯇꯤꯃꯦꯌꯁꯀꯤ ꯃꯆꯥꯅꯤꯄꯥ ꯃꯤꯠꯇꯥꯡ ꯕꯥꯔꯇꯤꯃꯦꯌꯨꯅ ꯆꯥꯛ ꯅꯤꯗꯨꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯐꯝꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯑꯗꯨ ꯅꯥꯖꯔꯦꯠꯀꯤ ꯖꯤꯁꯨꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯇꯥꯕꯗ ꯃꯍꯥꯛꯅ ꯂꯥꯎꯗꯨꯅ ꯍꯥꯏꯖꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯃꯤ ꯑꯌꯥꯝꯕ ꯃꯍꯥꯛꯄꯨ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯟꯅ ꯍꯦꯟꯅ ꯂꯥꯎꯔꯝꯃꯤ, "ꯗꯥꯕꯤꯗꯀꯤ ꯃꯆꯥꯅꯤꯄꯥ, ꯑꯩꯕꯨ ꯆꯥꯟꯕꯤꯌꯨ"꯫ ꯃꯗꯨꯗ ꯖꯤꯁꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯃꯈꯣꯏꯗ ꯃꯍꯥꯛꯄꯨ ꯀꯧꯅꯕ ꯍꯥꯏꯈꯤ꯫ ꯃꯈꯣꯏꯅ ꯃꯃꯤꯠ ꯇꯥꯡꯕ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯅꯊꯧꯅꯥ ꯐꯧ, ꯍꯧꯒꯠꯂꯨ, ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯀꯧꯔꯤ"꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯆꯣꯟꯕ ꯐꯤ ꯂꯪꯊꯣꯛꯂꯝꯂꯒ ꯂꯦꯞꯈꯠꯇꯨꯅ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯑꯩꯅ ꯅꯍꯥꯛꯀꯤꯗꯃꯛ ꯀꯔꯤ ꯇꯧꯕꯤꯕ ꯄꯥꯝꯕꯒꯦ"꯫ ꯃꯃꯤꯠ ꯇꯥꯡꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯔꯥꯕꯣꯅꯤ, ꯑꯩꯒꯤ ꯃꯤꯠ ꯎꯍꯟꯕꯤꯌꯨ"꯫ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯆꯠꯂꯨ, ꯅꯍꯥꯛꯀꯤ ꯊꯥꯖꯕꯅ ꯅꯍꯥꯛꯄꯨ ꯐꯍꯟꯕꯤꯔꯦ"꯫ ꯈꯨꯗꯛꯇ ꯃꯍꯥꯛ ꯎꯕ ꯐꯪꯖꯗꯨꯅ ꯂꯝꯕꯤꯗ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯖꯈꯤ꯫